ꯂꯩꯕꯥꯛꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤꯒ ꯆꯠꯃꯤꯟꯅꯈꯤꯕ ꯅꯨꯄꯥ ꯑꯃ ꯅꯨꯡꯅ ꯁꯨꯗꯨꯅ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯂꯝꯂꯦ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯀꯧꯔꯛꯄꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯃ ꯃꯀꯣꯛꯇ ꯅꯨꯡꯅ ꯁꯨꯗꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯆꯪꯍꯧꯕꯨꯡ ꯚꯤꯂꯦꯖꯀꯤ ꯃꯤ ꯇꯥꯗꯕ ꯃꯐꯝ ꯑꯃꯗ ꯍꯨꯟꯗꯣꯛꯂꯝꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯌꯨꯝ ꯌꯧꯔꯛꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯀꯣꯏꯖꯝ ꯅꯣꯡꯉꯥꯟꯕ ꯑꯦꯂꯥꯏꯁ ꯑꯒꯤꯡ ꯆꯍꯤ 90ꯅꯤ, ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯋꯥꯡ ꯀꯣꯟꯆꯦꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯥꯛꯅꯥꯎꯔꯤꯌꯥ ꯄꯥꯈꯪꯂꯥꯛꯄꯒꯤ MLA ꯑꯣꯏꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯀꯣꯏꯖꯝ ꯂꯥꯟꯉꯝꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗ꯭ꯔꯤ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯀ꯭ꯋꯥꯀꯩꯊꯦꯜ ꯊꯣꯛꯆꯝ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯤ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯀꯣꯏꯖꯝ ꯅꯣꯡꯉꯥꯟꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯔꯛꯄꯗ ꯃꯤꯑꯣꯏ ꯑꯃꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯗ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯍꯛꯆꯥꯡ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯁ꯭ꯋꯤꯐꯠ ꯀꯥꯔ BXI MN01S 0866 ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯥꯔ ꯑꯗꯨ ꯀꯨꯝꯖꯥ 2019ꯒꯤ ꯑꯦꯄ꯭ꯔꯤꯜ 3ꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯔꯦꯖꯤꯁꯇꯔ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯐꯤꯁꯇ ꯔꯦꯖꯤꯁꯇꯔ ꯇꯧꯏ꯫ ꯀꯥꯔ ꯑꯗꯨ ꯊꯣꯛꯆꯣꯝ ꯕꯥꯏꯗꯖꯤꯠ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯃꯤꯡꯗ ꯂꯩ꯫ ꯀꯥꯔ ꯑꯁꯤꯒꯤ ꯃꯄꯨ ꯀ꯭ꯋꯥꯀꯩꯊꯦꯜ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯥꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯁꯤꯟꯅꯩ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯣꯡꯉꯥꯟꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯒ ꯄꯥꯎꯁꯦ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ, ꯅꯣꯡꯉꯥꯟꯕ ꯅꯝꯕꯣꯜꯗꯒꯤ ꯆꯪꯁꯤꯜꯂꯒ ꯂꯩꯕ ꯋꯥꯔꯣꯏ ꯆꯤꯡꯈꯣꯡꯗ ꯁꯤꯀꯥꯗ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯔꯤꯁꯣꯔꯠ ꯑꯃ ꯆꯂꯥꯏꯔꯒ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯃꯔꯝꯅ ꯅꯣꯡꯃꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯌꯥꯎꯏ, ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯗꯤ ꯐꯣꯟꯗ ꯄꯥꯎ ꯍꯦꯛ ꯐꯥꯎꯅꯩ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯇꯦꯂꯤꯐꯣꯟ ꯇꯧꯔꯨꯕꯗ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯈꯤ, ꯑꯗꯨꯒ ꯃꯤ ꯈꯔꯒ ꯋꯥ ꯉꯥꯡꯅꯕꯗꯤ ꯇꯥꯔꯒ ꯄꯥꯎꯈꯨꯝꯗꯤ ꯑꯃ ꯐꯥꯎꯕ ꯄꯤꯔꯛꯈꯤꯗꯦ꯫ ꯃꯗꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯐꯝꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯄꯥꯈꯠꯄ ꯌꯥꯎꯗꯅ ꯂꯩꯊꯣꯛꯈꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄꯗ ꯀꯥꯡꯄꯣꯛꯄꯤꯗꯒꯤꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯨꯝꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯅꯝꯕꯔ ꯑꯃꯗ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯈꯤ, ꯑꯗꯨꯒ ꯀꯥꯔ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯨ ꯌꯥꯎꯔꯝꯃꯤ, ꯆꯦ ꯆꯥꯡꯁꯨ ꯌꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯐꯪꯕꯗꯒꯤ ꯅꯣꯡꯉꯥꯟꯕ ꯉꯔꯥꯡ ꯀꯅꯥꯒ ꯆꯠꯈꯤꯕꯒꯦ ꯍꯥꯏꯅ ꯍꯪꯅꯔꯛꯄꯗ ꯁ꯭ꯋꯤꯐꯠ ꯀꯥꯔ ꯑꯉꯥꯡꯕ ꯑꯃꯗ ꯅꯨꯄꯤ ꯑꯃꯒ ꯆꯠꯃꯤꯟꯅꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ ꯁ꯭ꯄꯣꯠ ꯃꯐꯝꯗ ꯐꯪꯂꯤꯕ ꯀꯥꯔ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯊꯧꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯑꯀꯣꯏꯖꯝ ꯅꯣꯡꯉꯥꯟꯕ ꯁꯦꯅꯥꯄꯇꯤꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤꯒꯤ ꯆꯪꯍꯧꯕꯨꯡꯗ ꯀꯃꯥꯏꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯅꯨꯡꯅ ꯁꯨꯗꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯒ ꯍꯨꯟꯗꯣꯛꯂꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 4 ꯐꯥꯎꯕ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯑꯗꯨꯃꯛ ꯄꯨꯂꯤꯁꯀꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯇꯤꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯦꯟꯀ꯭ꯋꯦꯁ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯍꯛꯆꯥꯡ ꯑꯗꯨ ꯏꯝꯐꯥꯜꯗ ꯄꯨꯔꯛꯂꯕ ꯌꯥꯏ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯅꯗꯤ ꯑꯀꯣꯏꯖꯝ ꯅꯣꯡꯉꯥꯟꯕ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯂꯧꯔꯤ꯫ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯄꯥꯎꯆꯦ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ, ꯅꯨꯄꯤ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ ꯍꯥꯏꯕ ꯈꯪꯂꯦ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ, ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅ ꯀꯝꯗꯧꯅ ꯀꯔꯤꯒꯤꯗꯃꯛ ꯀꯗꯥꯏꯗ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯂꯤꯈꯨꯜ ꯈꯔꯗꯤ ꯐꯪꯂꯦ꯫ ꯃꯈꯥꯗꯅ ꯋꯥꯔꯤ ꯁꯥꯅꯒꯗꯕꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯑꯃꯁꯨꯡ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯇꯨꯅ ꯂꯩꯕ ꯃꯔꯝꯅ ꯃꯄꯨꯡ ꯐꯥꯅ ꯋꯥꯔꯤ ꯁꯥꯅꯕ ꯉꯝꯗ꯭ꯔꯤ꯫ ꯃꯩꯇꯩꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗ꯭ꯔꯕꯗꯤ ꯐꯨꯔꯨꯞ ꯑꯇꯩ ꯀꯣꯟꯁꯤꯜꯂꯒ ꯄꯨꯕ ꯉꯝꯂꯣꯏ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ, ꯃꯩꯇꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯐꯨꯔꯨꯞ ꯑꯣꯏꯔꯨꯕꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯩꯊꯦꯡ ꯅꯪꯂꯦ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯕꯗꯤ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯣꯜꯂꯒ ꯄꯨꯕ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯥꯡꯒꯜ ꯁꯣꯜꯂꯕꯗꯤ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯀꯣꯜꯂꯒ ꯄꯨꯕ ꯉꯝꯂꯣꯏ꯫ ꯃꯩꯇꯩꯁꯤꯡ ꯑꯆꯧꯕ ꯐꯨꯔꯨꯞ ꯑꯣꯏꯕꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯩꯊꯦꯡ ꯅꯪꯂꯒ ꯂꯥꯛꯂꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯪꯊꯕꯥꯜ ꯂꯦꯞꯇ ꯂꯩꯕ ꯆꯨꯝꯊꯥꯡ ꯁꯥꯟꯅꯄꯨꯡ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯒꯦꯁꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ, ꯃꯩꯇꯩ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯄꯨꯡ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯕꯅ ꯑꯩꯈꯣꯏ ꯆꯩꯊꯦꯡ ꯆꯥꯎꯅ ꯅꯪꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯏꯁꯨꯁꯤꯡ ꯑꯃꯁꯨꯡ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯩꯇꯩꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯅꯪꯂꯦ꯫ ꯃꯩꯇꯩ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯆꯪꯏ꯫ ꯑꯩꯈꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗ꯭ꯔꯕ ꯑꯃꯁꯨꯡ ꯁꯣꯜꯂꯕꯗꯤ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯀꯣꯟꯁꯤꯜꯂꯒ ꯄꯨꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯀꯟꯕ ꯂꯩꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯈꯣꯏꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛ ꯃꯩꯇꯩꯁꯤꯡꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯂꯥꯛꯂꯤꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ, ꯃꯅꯤꯄꯨꯔꯗ ꯑꯍꯣꯡꯕ ꯄꯨꯔꯛꯀꯦ ꯍꯥꯏꯔꯕꯗꯤ
lenga khaktana oithok loi lamdam asida leiriba entrepreneurs sing amasong sel paiba mioi sing magi angam bathak to honaduna mateng pangminaraba matamda ahongba purak pangamgani kanagumana sel paire aituna masamatan ta nungainaba mawngda sinabaki mahutta miyamgi kanaba hiramda thadaje lamdam asigi miyamgi yaifa thawangda miyang thamlaga thabak dawriba sing puning thawgatpa mathau tai sa minister na hai ekoi miyoi bana umangi lam mai thadok patok lasi umang mai thabada senaba miyoi sing asi faraga para tambi da yaroi ulai tabade ekoi ising fangloi singi lamda ngang na yada bakang pu khara leiriba si wakal thanana ba honamina ba change February taraga teret amasung kun taraga ni fanda sathagadawiba G20 gi mifam asida mapung ina pangthokadoriba business summit asida lamdam masigi investor sing identify tawgani amasung makoida miyang thamgani makatarakwa atop pauda cyclone gravely naksilakpadagi New Zealand da akan weather warning sing isu dawkhre Tropical cyclone gravely New Zealand gi awang ithang thang basaruk naksilakhiba kaloinana nabhaijing namitagi North Island gi ambasaruk yausilaklakani ana paradagi authority singna akan weather gi warning kun isu tawkhre haire New Zealand gi National Meteorological Service na khwadagi sathiba weather gi phibam laklakani ana warning tawkhiba kaloinana Auckland amasung lamdam adugi mafam kya nabhaijing namita red alert upgrade tawkhre Khwaidagi chawba amasung khwaidagi mising yamba city Auckland chawna North Island gi mafam kya da tropical nonglei nongsit aduna mangata kya thogalakwa yai hana government warning tawkhre amasung residents da makoi gi yumsing nonglei nongsit adudagi ngak thokna daba sandbag sing langna daba chana thakna daba polam sing amadi ising thamjina daba abadi safagada mafam sing da hongna daba sem sana daba khangan gre Auckland apumbada haukiba ahingda sandbag station kya samgana ki amasung local singda yamna sathiba weather gi phibam singgidamakta masa gi sandbag sing langna da bakhan ge New Zealand gi Prime Minister Chris Hipkins na biyamda akanba weather gi warning adovo lugna lawna ba amasung yumdagi hendok tanaba pasung Canada ba travel sing cancel tawna ba appeal tawkhre Nakalam dana yuwa habada sikiba miyoi lising kuntra ga humdoi hiankre masidagi saruk ani natragana ani dagi su hiangane Targi amasung Syria da asawa yuwa hakiba adudagi hausik pangliba asiba masing lising kuntra ga humdoi adudagi siba masing ado sarugani natragan ani dagi hiangani ana UN Relief Chief Martin Griffiths na haikre ningthawgabagi nongalamdagi pungsa singda mi million kya gi punsi mathang kha onthokraba ahanba 7.8 ki yuwa haba adugi epicenter wariba targi ge kadang basidi kaharpan rawasta ngarang Griffiths tongki thangjanamita Sky News ka unawa amada asiba masing adugi matangda mahangna haige ade akai sing adugi makhada ikoi yengba mathautai marmaduna masing adu chawrakna paba haibasi arubani haina ina khalle atubu madu saruk ani natragana madudagi su hian kani haibasi hangna thajai aikona asiba sing adu thibat asengna haudri haina mahangna haige official sing amasung medic sing na targi damyu lising kun gamari sadruk taraga taret amasung Syria da lising ahum samga humputra mari sikre haige Syria khanglaba apan masing adu haujik lising kun ganipan samaga marhutra mathoine rescue worker lising na weather adu phamjin ba yawn inglaba phawda ningkhai danu paklaba mafam sing adu da thebagi thabak chathare United Nations na Turkey amasung Syria gi mafam sing da yamdrabada miyo lak nifal lising humputra na khudaki oina asaba milsing mathau tari haina warning tawke sumnagi Syria khatana mi million 5.3 yauna mai makai laikhiram da bayai Targi yuwa haba aduna mi million kunga taruk sonkre an World Health Organization WHO na haike organization asina khudaki haksel gi mathau tabasing thengnawak ngamnanaba $million 42.8 ki anova appeal ama thangchanabit tawkre Targi gi disaster agency aduna Turkish organization sing dagi mioi lising hom sani henbana thiba amasung kanbagi thabak sing chathare masida international rescue worker lising ni fan chani marfu dramari su thabak tawri solaba masing jamlaba mioi sing ado bathang lakada batha sing gidamak Yangsinna tabak tawgadori ba humanitarian agency sing gidamak search and rescue gi mioi sing aduna thunamak lambi adu falagani hana Twitter da thagatpa video da Griffiths na haike aroibeda content sing asigi markui ba pau khara asiba pau damjariba Manipur local news YouTube channel asidagi yangberiba punama padaga jari channel asina domda kanarabadi subscribe tawi business subscribe tawi romoloinana like and share tawu sukawi ga nupnamak po amakhanna thaga jari